Suba Nomba Kanba Loumee Sinmee Singna Leibakki Chukli Pairasi Haiba Mingthol da KHURAI AC ki political activist HAORUNGBAM ASHIRJIT ki MINGDA PUTHOKPA KUMJA lisangani kuntaruki calendar ngasi HOUNABI MATUNG INNA KHURAI LAMLONG KEITHEL da PHONGKHRE hariba calendar asi veteran journalist Manindra Constantna Luchingduna Phongkhibaga Lunina KHURAI LAMLONG KEITHEL asigi akoibida leiriba miyamda calendar yentopagi campaign amasu sathaki Suba Nomba Kanba Loumee Sinmee Singna Leibakki Chukli Pairasi Haiba Mingthol da KUMJA lisangani kuntaruki calendar phongbagi tharam aduga mari lenina KHURAI AC ki social worker HAORUNGBAM ASHIRJIT atopa ming boichana haikibada lamdam asigi senmitlon asi mapung fana chawkhalaba matam aduda ima leibakki tungi maraiba asi lepkadoribani maram aduna Suba Nomba Kanba Loumee Sinmee Singna Leibakki Chukli Pairasi Haiba Mingthol da KUMJA lisangani kuntaruki oina calendar asi puthokjabani lonina lamdam asigi ima ivel kayana icha isu singi amadi tungi damak khalaga chai mangagi mamal yamlaba hak adumu mafam chanas sinabinaba hainasu apel tauki amaromda ngasigi calendar phongbagi tharam aduga mari lenina lamlong keithel gi president RK Danapatina haikibada hauzik lamdamasida thoklagliba irang asina maram oiraga aduki matik waba haibadu oiribani adubu election matamda candidate oina thoklakkiba singna miyamgi thabak tawgani haiduna thoklakkiba ngaktani makoina vote kakhraba matung haidokiba wafam aduga Tabak oina chatharakpa aduki matik khenarakli hauzik ekhoina wariba asi miyamna wahanbani haiba yai maramdi election matamda afaba candidate punat thamlamlaga miyamna paisagi khakhanduna fattaba candidate ta bot thadarakiba duna awaba fibam ohelakpani haibasi khangminasi asigumba chanabi singasi makhatana miyamna chanaduna laklabadi aikhoi asi nomonomagi waba helakani maram aduna lakadoriba KUMJA lisangani kuntarek election asidadi miyamna paisagi khandana afaba thavak tawrakadaba mihut sing adubu masak khangna vote pirasi haiba wafam sing phongdoki Masi student activist oina high school life tagi hauraga college university Bhauguda Musugi president Bhau oina horakpa adumoni mana ngasi KHURAI gi akoi social activist amma oina KHURAI gi haijarage adu madi manipur pumbagi angang oringi degi hauna social activist amma oina horakpani adu mana ngasi calendar amakak mana message kara pijari akoi gi KHURAI si akoi gi chen tungi phibam si akoi gi self sufficient oirakada da akoi mi oigadabni sun badnon ba kangadabni ka haiba tawba calendar ka asi koi KHURAI lamlong keithel gi imai bel ichal ichen nupi singda yenthok chabagi mana thorom si yam samna pangthok chabani ado masini aduna masigi calendar si aihak ku kasu leijada ba aihak manindra konchambu pongdok chaw haina IPB ba khudong chawa PB ba si ai laibok pa bani masi khwai mayam mafamda lanthok chari